Lakhipuronline puthokchaba February ki tang 9 leibak pokpa numit ki Khomjinba Pao tabirase. Ahanbada maruweba pao. February ki 15 ki matungda Assamda COVID ki leiramba restriction sing lauthok-lagani. Tolen khunda pangthokkodoriba anisuba school sports meet kamari lenana technical committee sing semkhre. Khetri ongbi Nalini Devi mana phanglakibi Moirang them Sobita Butaram nokre. MPF Lakhipur Masagi Mihut Kangbu Amana Laikhidraba CRPF Muhammad Rahmat Ali gi yumda chatuna awaba phongdokre. JC ILPS ki convener oiramba BK Moirang chana laikhitabada awaba phongdokre. Tripura gi loop kayana Saknai Rabi Saisakpi Lata Mangeshkar gi maphamda Shraddhanjali katkre amasung Assam da miyoi changma ga 53 ki masada COVID ki anuba case thengnakre. Hauzik mapungoiba pau tabirase. February ki tang 15 ki matungda Rajya sida leiramba COVID ki restriction khudingwak lauthok-lagani haina Mukhyamantri Dr. Himanta Biswa Sarma na phongdokre. Ngarang pangthokiba pau gi mifam amada CM na Rajya sida COVID ki pibam asi khara sapharakpaga loinana warep asi lobani haiki. Masiga loinana masagi chahi 15 dagi na 19 gi manungda leiba mahiroi singna makhoi gi chahi gi porikha gi mamangda COVID vaccine dose animak kapthok haunabagi wafam sumahangna phongdokhi. 15 February pora COVID সংক্ৰান্তীয় যিমানবোৰ ৰেষ্ট্ৰিকশন আছিল হে গুটেইবোৰ ৰেষ্ট্ৰিকশন আমি প্ৰত্যাহাৰ কৰিবলৈ সিদ্ধান্ত লৈছো. From 15 February there will be no curfew and life will be normal except mask আৰু sanitizer এই দুটাক বাদ দি আম যিমানখিনি আমি কোভিডৰ ওপৰত ৰেষ্ট্ৰিকশন আছে গুটেইখিনি আমি 15 ফেব্ৰুৱাৰীৰ পৰা উদ্ৰ কৰাৰ বাবে সিদ্ধান্ত লৈছো. School Sports Control Committee na Technical Committee gi miphamama pangthoktuna anisuba School Sports Meet gi oiba Technical Committee semkhre. Kasar Konjang Lekai gi Kolalima Complex da January gi tang 3 ta pangthokiba mifam asida lakliba February gi tang 12 amasung 13 pangthokkodoriba masana singi technical expert sing khankhre. Tournament asigi football event ki expert na Haurambam Somorendro amasung P Irabantana oiragani aduga Elangbam Sunil Y Dabananda W Romina amasung Thoinu Chanuna sepak takraw event ki expert oina khanki. Thangta masanagi oina Sonai gi KH Buddha amasung Lakhipur Khuman gi NGO Sini Kumar bu technical expert oina khanki. Mifam asida K Nilkumar, TH Deben Mongolpur, Uttom Sharma, K Chandra Kumar, H Biswajit, M Nabachandra amasung KH Surachandra na chingba sana khonababu saugatpiriba ojasingna saruk yakhi. Kasar Binakandi Part 1 da leiba Moirangthem Sobita da mahaki Thamoi su maro loli haiba wari macha lairik asigi damak Manipur mapan gi aiba bising da piba Khetri Ongbi Nalini Devi Award pirakpada Manipuri Chanura aibi loop Kasar Lakhipurna harau tayam phongdok pagaloinana January gi tang 3 ta pangthokiba lubasigi mapok common thoromda mahakpu sol ama kudol tamduna taramna okre. Thauramda loop ki president Sobam Jayanti na kudol asi tamki. Panbayai hokiba January gi tang 13 ta Sahitya Seva Samiti Manipur Kaksingi Yankhai manga suba mapok common Kaksingi Library and Information Center gi auditorium da pangthokiba thoramda Moirangthem Sobita da mana ase khusinakibani. Mana ase da inafi sakangse amadi seluna lupali sing tara yauri. Government Degree College Dholsora Kasarna Indigenous Manipuri Forum Jarol Tolabu Saraswati Puja gi matamda Barton Toroktuna Forum asigi maigidagi President RK Birhensana Loinana S Amusing M Babatombi Singha TH Monindra Singha amasung L Prajamani Singha na chingba miyoi singna saruk yakhi. College ki maigidagi forum gi luchingba singbu taramna okhi matungda college asigi principal ga tongana phaminaduna Manipuri language subject ki matangda mamang thabada pisin kiba memorandum ki matangda makha taba progress ki matangda wa khanaki haina Indigenous Manipuri Forum Jarul Tola gi press cherol amada phongdorakli. Saknai raba pungi ojaren ani namram jaima amadi mutum chawbhalna laikhidabada
Sonai Kendra gi MLA Mirep Oikiba TMC Luchingba Dr. Maimom Santi Kumar na Luchingba Khutpu amana Lakhidrabagi yumda chatuna awa maisa langhoraba imung manungi awabada saruk yaminakre loinana Lakhidrabagi thawaina mapugi khuya khada ingna chikna leiruna bathoni jaki Ojaren ani asina inglingaida Manipuri khunaida tawbiramba khudol kayabu singthaki khongchat asida Laisram Poireiton Chabungbam Manichandra Binita Mutum amadi Prosenjit sarukjaki Kasar Lakhipur subdivision ki manung chanbada leiba Singirbon Part 4 Dolugram da handakta accident amadagi Lakhidraba Muhammad Rahmat Ali CRPF ki mayumda chatuna Manipuri People's Front Lakhipur Masagi Organizing Secretary Thaunaujam Ton Singh Member Nongthomam Ranjitna Lakhidrabagi yumgi miyoi sing amadi Mayamba Muhammad Dema Khan President Singirbon GP ga unaduna awaba phongdokre Minute ani tumina leptuna awaba phongdokhibaga lunana Lakhidrabagi thawaina mapugi nakta ingna chikna lehenbinaba thaunijaki lunana imung manungi awabada su saruk yazari haina MPF ki maigedagi phongdorakli Jiribam District ki Babuparada leiba All Manipur Students Union MSU District Committee Jiribam ki office ta Joint Committee Inner Line Permit System JCILPS Jiribam Branch na sinduna JCILPS ki convener oiramba BK Moirangchana manung matam chadana laikidabada awaba phongdokre ngarang ningthokaba numita pangthokiba awaba phongdokpa aduda JCILPS Jiribam Branch ki co-convener Y Romanna awaba phongdokkibaga loinana mahaki thawaina Lairamlenda ingna chikna leirunaba minute ani tumina leptuna thonijaki JCILPS Head Office की convener बिरंबा कोई मिंगो ने पंजाब उधर कोई BK मोइरांगसाना मनुंग मतम साधना लाइकिदबदा कोई JCILPS जीवाम ब्रांच की मेंबर खुदिंग मना नुंगाइतब फोंदोकचरी लोइनाना लाइकिद्रबगी इमुंग मनुंगी अवाबदसु JCILPS जीवाम ब्रांच की माइकिदगी सब जाजरी लोइनाना लाइकिद्रबा कोई BK मोइरांगसागी महांगना समाज सिदा मणिपुर की दमकता खुनाय असगी दमकता कथोक पिरंबा अदुगी दमकता महाकी लेहौरिबा महाकी अवातपा असि मेंसिनबा ngamlaroi हाइदुना थमजरी लोइनाना महाकी थवाइना लाइरमलेंदा इंगना सिगना शांति ओइना लेरुनाबगी दमकता JCILPS इलबम ब्रांचना कोइना मिकोब अमतन महाकी दमकता अवाब फुंदोकचरी Saknai Rabi Saisakpi Bharat Ratna Lata Mangeshkar na laikidabada Tripura dasu tongan-tongan ba Manipuri loop kayana awaba nungaitaba phongdok naragli ngarang puthiba Welfare and Cultural Society na sinduna Obhoinogorda haikat laikat tamduna Shraddhanjali katpagi thormama pangthokki lamyan ba Manipuri Socio-Cultural Organization amasung Tripura gi Manipuri Sahitya Parishad nasu tongan-tongan phamkiba miphamda awaba phongdokki Parisat na Sanskriti Sebi Nongrakpam Surendra Rai amasung Najrul Saisakpa Pankaj Mitra laikhidabagisu awab phongdoki haina Agartala dagi RK Tarunjit na paudamlakli Manipur da pangthokkodoriba 32 suba Bidhan Sabha Mikhal ga mari lenana Sem Sariba Singh yengsinnabagi damak Election Commission of India gi team amangarang Manipur da tungkhre ECI gi team asina Manipur gi hojik oiriba COVID-19 gi phibam yengsingani amasung Manipur da leiningaida mari leinaba mikhal gi makok thongba sing amasung rajniti dol singa loinana mifam pangthokani hairi panba yai Manipur gi oina February gi tang 28 amasung March gi tang 3 da tangkak ani thokna mikhal pangthoklagani Assam da haukiba pung 13 da mioi 19,558 gi yangkai nitoi changyeng chathakibada mioi 553 gi masada COVID-19 na ba thengnare Positive oibagi chang chada amadasamik manga oiri laichada sina ngarang mioi tara sikhi pharakpagi chang chada marfutra dasamik mapan ani oiri Manipur gi haksal loising na thokpa paw matungina mioi chamaga nipunipan gi masada ngarang nauna COVID-19 positive oiba thengnakre positive oibagi chang chada mapan dasamik manga oiri laichada sina ngarang Manipur da mioi ahom sikre naba pharakpagi chang chada marfutra dasamik taret manga oiri Aroibada maroiba pau amukhanna February gi 15 gi matungda Assam da COVID ki leiramba restriction sing lauthoklagani
Tolen khunda pangthokkodoriba anisuba school sports meet kamari lenana technical committee sing semkhre Khetri Ongbi Nalini Devi mana phanglakibi Moirang Them Sobita Butaram nokre MPF Lakhipur Masagi Mihut Kangbu amana Laikhidraba CRPF Muhammad Rahmat Ali gi yumda chatuna awaba phongdokre JCILPS ki convener oiramba BK Moirang chana laikhitabada awaba phongdokre Tripura gi loop kayana saknai rabi saisakpi Lata Mangeshkar gi maphamda Shraddhanjali katkre amasung Assam da miyoi changma ga yang khitret ki masada COVID ki anuba case thengnakre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare